ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯔꯪ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯀꯗꯧꯔꯤꯕ ꯎꯄꯨꯁꯤ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯅꯤ꯫ ꯑꯗꯣ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯨ ꯀꯥꯞꯀꯗꯧꯕ ꯂꯩ, ꯑꯗꯣ ꯁꯤ ꯑꯃꯇꯪ ꯑꯣꯏꯅ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯣ ꯑꯇꯩ ꯄꯣꯠꯀꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ, ꯐꯤꯅꯤꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦꯀꯣ, ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯣ ꯉꯁꯤ ꯀꯥꯞꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯪꯁꯤ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯃꯦꯔꯨꯟ ꯃꯦꯇꯥꯂꯤꯛ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯔꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ꯫ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄꯝꯗꯥꯏꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯔꯪ ꯀꯥꯞꯄꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ 4 ꯐꯦꯁ ꯁꯣꯕꯣꯛꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯪ ꯃꯤꯛꯁ ꯇꯧꯕꯁꯨ ꯂꯣꯏꯔꯕꯅꯤꯅ, ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯀꯩꯅꯣꯒꯤ 4 ꯐꯦꯁ ꯁꯣꯕꯣꯛꯁꯤ ꯉꯁꯥꯏꯅ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠ ꯁꯥꯏꯠ, ꯃꯃꯥꯡ ꯁꯥꯏꯠ ꯀꯥꯞꯄ ꯍꯧꯔꯦꯀꯣ꯫ ꯑꯗꯩ ꯀꯥꯞꯄꯤꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯤꯅ ꯗꯥꯔꯛ ꯃꯦꯔꯨꯟ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯗꯥꯔꯛ ꯃꯦꯔꯨꯟꯗ ꯅꯠꯇꯦꯀꯣ, ꯑꯇꯣꯞꯄ ꯑꯗꯨꯝ ꯀꯂꯔ ꯀꯥꯞꯄ ꯌꯥꯔꯦ, ꯕ꯭ꯂꯦꯛ ꯀꯥꯞꯄꯁꯨ ꯌꯥꯔꯦꯀꯣ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯋꯥꯏꯠ ꯀꯥꯞꯄꯁꯨ ꯌꯥꯔꯦ, ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯀꯂꯔ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯔꯦꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯔꯪ ꯀꯥꯞꯄꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯎꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤꯀꯣ, ꯑꯇꯣꯞꯄ ꯎ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯎ ꯑꯝꯇ ꯍꯥꯞꯇꯕꯅꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯑꯗꯨꯝ ꯎꯁꯦ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧ ꯑꯗꯨꯝ ꯀꯂꯔꯁꯦ ꯀꯔꯤꯝꯇ ꯈꯦꯠꯅꯗꯅ ꯔꯪ ꯑꯗꯨꯝ ꯀꯥꯞꯄꯤꯅꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄ ꯃꯇꯝꯗ ꯎ ꯐꯠꯇꯕ ꯍꯥꯞꯄ꯭ꯔꯥ ꯀꯥꯏꯅ ꯍꯪꯕꯤꯕꯗꯣ, ꯔꯪꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯆꯞ ꯃꯥꯟꯅꯩ, ꯁꯤꯗꯩꯗ ꯑꯗꯨꯝ ꯔꯪ ꯀꯥꯞꯄꯁꯨ ꯌꯥꯔꯦ, ꯑꯗꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯥꯔꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯪꯅꯕ ꯔꯪ ꯑꯗꯨꯝ ꯀꯥꯞꯄꯁꯨ ꯌꯥꯔꯦ꯫ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤꯗꯤ ꯐꯥꯁ ꯀꯣꯠꯇꯤ ꯂꯣꯏꯔꯦ꯫ ꯐꯥꯁ ꯀꯣꯠ ꯂꯣꯏꯕꯅꯤ ꯃꯁꯤꯗ ꯈꯔ ꯂꯥꯡꯉꯤꯁꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯨꯔꯥ ꯃꯦꯔꯨꯟ, ꯗꯥꯔꯛ ꯃꯦꯔꯨꯟ ꯇꯥꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ, ꯈꯔ ꯂꯥꯡꯍꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯂꯥꯡꯉꯣꯏ, ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯆꯨꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯀꯥꯞꯄꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯝꯄꯔ ꯀꯩꯀꯩ ꯑꯃꯇ ꯊꯥꯗꯣꯏꯅꯤꯀꯣ꯫ ꯑꯩ ꯔꯪ ꯀꯥꯞ ꯂꯣꯏꯔꯒ ꯗꯤꯁꯇꯦꯝꯄꯔ ꯀꯩꯀꯩ ꯊꯥꯔꯕ ꯃꯇꯨꯡ, ꯍꯦꯟꯗꯜ ꯀꯩꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯩ ꯐꯖꯅ ꯊꯥꯒꯠꯆꯔꯛꯈꯤꯒꯦ ꯄ꯭ꯔꯥꯏꯁꯇ ꯀꯣꯟꯅꯅ꯫ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯃꯥꯏꯅ ꯀꯥꯞꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡ ꯁꯨꯝ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯨ ꯐꯥꯁ ꯀꯣꯠ ꯂꯣꯏꯔꯦ꯫ ꯀꯣꯠ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯪ ꯀꯥꯞꯄꯁꯦ, ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯦ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯒꯦꯞ ꯊꯝꯃꯀꯥꯟꯗ ꯔꯪꯁꯤ ꯄꯨꯔꯥ ꯀꯪꯉꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯪ ꯑꯔꯪꯕ ꯀꯥꯞꯇꯣꯏꯅꯤꯀꯣ꯫ ꯑꯔꯪꯕ ꯀꯥꯞꯇ꯭ꯔꯒꯁꯨ ꯂꯪꯕꯨꯗꯤ ꯂꯪꯉꯤ ꯗ꯭ꯔꯥꯒꯁꯨ, ꯑꯃꯨꯛ ꯍꯦꯟꯅ ꯂꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯔꯪꯕ ꯑꯃꯨꯛ ꯀꯥꯞꯇꯣꯏꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ꯫ ꯃꯊꯛꯀꯩ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ 4 ꯐꯦꯁ ꯀꯩꯅꯣꯁꯦ ꯁꯣꯕꯣꯛꯁꯤ ꯁꯤ ꯐꯣꯜꯗꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯃꯈꯥꯒꯤ ꯁꯥꯏꯠꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ, ꯃꯊꯛꯀꯤ ꯁꯥꯏꯠꯀꯩꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯐꯥꯔꯁ ꯀꯣꯠ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯀꯣꯠꯇꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯔꯪ ꯂꯣꯏꯔꯒ ꯑꯃꯨꯛ ꯔꯪꯁꯦ ꯑꯃꯨꯛ ꯁꯤꯜꯂꯤꯅꯤꯀꯣ, ꯐꯤꯜꯇꯔ ꯇꯧꯔꯒ꯫ ꯑꯩꯈꯣꯏꯒꯤ ꯒꯟꯁꯦ ꯃꯣꯠꯁꯤꯟꯈ꯭ꯔꯒꯗꯤ ꯔꯪ ꯀꯥꯞꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ꯫ ꯑꯩꯈꯣꯏꯒꯤ ꯐꯤꯜꯇꯔꯁꯦ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯁꯦꯡꯉꯒ ꯔꯪ ꯀꯥꯞꯄ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏ ꯃꯈꯥ ꯀꯥꯞꯄ ꯍꯧꯔꯛꯑꯦ ꯑꯃꯨꯛ꯫ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ, ꯔꯪꯒꯤ ꯃꯅꯝꯁꯦ ꯑꯩꯈꯣꯏꯒꯤ
ꯁꯣꯔ ꯍꯣꯟꯕ ꯈꯤꯇꯪ ꯋꯥꯏꯀꯣ ꯃꯥꯏ ꯃꯅꯝꯁꯦ ꯈꯔ ꯀꯜꯂꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯃꯥꯁꯀꯨꯝꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯔꯪ ꯀꯥꯞꯀꯦꯒꯗꯤ 이제 파스코드 랑 까빠 로실라카도레 그렇게 당하셔야 될 걸로 이두고 그리고 파스코드 까빠 로라칸다 나 갭 담바칸다 뭐 세컨드 코드 까빠기 오드니고 뭐 đó mày bây giờ cái passport card bây giờ rồi đó second code card đó mu mày hôm đó usara cái bây giờ cái passport card cái matang je lôi rồi đó rồi xem laga quân đội xem mình là sẽ có được cả second code card cái mu ngã tăng lại cái nằm cái passport cái dân tăng rồi xem mình là có thôi rằng cáo mà tầm đó cái mà nung cái mà xe cái phải nó dùng tập ra được ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀꯣꯠ ꯀꯥꯞꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯀꯣꯠ ꯀꯥꯞꯄꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯐꯥꯔꯁ ꯀꯣꯠꯀꯤꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯀꯣꯠ ꯀꯥꯞꯄ ꯍꯧꯔꯦꯀꯣ ꯂꯥꯁ ꯀꯣꯠ ꯀꯥꯞꯄ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯀꯣꯠ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯀꯣꯠꯅꯤ ꯑꯗꯣ ꯂꯥꯁ ꯀꯣꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯀꯥꯞꯀꯗꯧꯕꯗꯤ ꯋꯥꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯂꯥꯁ ꯀꯣꯠ ꯀꯥꯞꯄ ꯍꯧꯔꯛꯑꯦ ꯑꯁꯤ ꯃꯊꯛꯇꯤ ꯂꯣꯏꯔꯕ ꯁꯦ ꯃꯊꯛꯇꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯁꯥꯏꯠꯀꯤꯁꯤ ꯂꯣꯏꯔꯕ ꯁꯥꯏꯠꯀꯤꯁꯤ ꯂꯣꯏꯔꯦ ꯁꯥꯏꯠꯀꯤꯁꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯂꯩꯀꯣ ꯂꯪꯕꯗꯤ ꯐꯖꯅ ꯂꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯪꯉꯤꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯔꯪꯕ ꯑꯃꯨꯛ ꯀꯥꯞꯈꯤꯅꯤ ꯐꯖꯅ ꯂꯪꯉꯦꯀꯣ ꯑꯩꯈꯣই ꯃꯤꯐꯧ ꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯔꯪꯁꯦ ꯂꯪꯕꯗ ꯏꯁꯥꯒꯤ ꯃꯤꯐꯧ ꯇꯥꯔꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯪꯅꯕ ꯑꯃꯨꯛ ꯍꯥꯞꯄꯛꯈꯤꯗ ꯋꯥꯠꯂꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯞꯄꯤꯕ ꯀꯂꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯀꯣꯠꯅꯤꯀꯣ ꯀꯥꯞꯄꯤꯁꯦ ꯂꯪꯕꯗꯤ ꯐꯖꯅ ꯂꯪꯉꯦꯍꯦ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯤ ꯇꯥꯔꯦꯀꯣ ꯐꯖꯅ ꯁꯥꯏꯅꯤꯡ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯂꯪꯅꯕ ꯑꯃꯨꯛ ꯀꯣꯠ ꯑꯃꯨꯛ ꯋꯥꯠꯂꯤꯕꯅꯤꯀꯣ ꯃꯦꯆꯤꯟ ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯂꯥꯡꯕꯅꯤꯅ खरदी लांगे वीडियो से को यहाँ पर नक्शा लगा कापो जो आदि कोई कैमरा माई जो कोई
ꯔꯪ ꯀꯥꯞꯄꯒꯤ ꯃꯅꯤꯟꯁꯦ ꯍꯥꯏꯒꯠꯂꯦꯕ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑ ꯀꯥꯞꯄꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯐꯔꯅꯤꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕꯀꯣ ꯔꯪ ꯀꯥꯞꯄꯒꯤ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯑꯃ ꯆꯟꯒꯗꯒꯦ ꯇꯨꯟ ꯑꯃ ꯆꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕ ꯃꯦꯊꯠꯇ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯃꯈꯥꯁꯤꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯀꯣꯠꯅꯤꯀꯣ ꯀꯥꯞꯄꯤꯁꯦ ꯑꯔꯪꯕꯗꯤ ꯋꯥꯠꯂꯤ ꯂꯥꯁ ꯀꯣꯠ ꯀꯥꯞꯄꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗꯀꯣ ꯉꯥꯏꯍꯥꯛ ꯀꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯔꯪꯕꯁꯦ ꯑꯃꯨꯛ ꯀꯥꯞꯇꯣꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠ ꯁꯦꯠ ꯑꯃ ꯄꯤꯒꯗꯧꯕ ꯄꯣꯠ ꯁꯦꯠ ꯑꯃꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯥꯞꯄ ꯌꯥꯕꯅꯦ ꯑꯗꯣ ꯀꯥꯞꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯁꯤꯡꯈꯛ ꯊꯥꯡꯇꯣꯛꯑ ꯀꯥꯞꯄꯦ ꯑꯗꯣ ꯑꯇꯩꯈꯩꯗꯤ ꯍꯌꯦꯡ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯠ ꯄꯤꯔꯝꯗꯥꯏꯗ ꯑꯣꯏꯅ ꯐꯤꯅꯤꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯔꯪ ꯀꯥꯞꯄꯒꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯐꯖꯅ ꯂꯪꯉꯦ ꯑꯩꯈꯣই ꯃꯊꯛꯀꯤ ꯑꯩꯈꯣꯏ ꯗꯣꯜꯒꯁꯦ ꯌꯥꯝ ꯊꯤꯅ ꯂꯪꯉꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯃꯁꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯀꯤꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯝꯃꯅꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯁꯣꯝꯒꯤꯗꯤ ꯐꯖꯅ ꯂꯪꯉꯦꯕ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯀꯣ ꯗꯥꯔꯛ ꯃꯦꯔꯨꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯗꯥꯔꯛ ꯃꯦꯔꯨꯟꯅꯤ ꯃꯈꯣꯡꯒꯁꯦ ꯐꯖꯅ ꯂꯪꯉꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯍꯟꯕꯗꯒ ꯀꯂꯔ ꯐꯖꯅꯀꯣ ꯔꯪ ꯐꯖꯅ ꯊꯥꯔꯕ ꯃꯩ ꯐꯖꯅ ꯉꯥꯜꯂꯕ ꯀꯥꯗꯒ ꯄꯨꯁꯤꯜꯂꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯪꯒꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯧꯅ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ